Thibagumba Thodok Anida, Aina Tinkraba, Lalholub, KCP Taiwangan, Bagruki, Gather Ama, Yauna Miri Anifari. Adu matungda mukhanna thokhandanaba Manipur leingakna mari leinaba singda pauktak pikre haina khakhalakpadagi paumi singda changsilamba khongjang adu asihlokre amadi Association for Democratic Reforms ki report ki matung inna Arunachal Pradesh ki Chief Minister Prema Khanduna awang nongpok lamdamda khwaidagi ina kunba Chief Minister amadi Mizoram ki Lal Duhomana Asian khwaidagi nemna leiba Chief Minister oiri Kurumzari ISCOM meeting tabiri bupumna makbu nisitai ringbamna taramna okchari hauzik miyamda paw sandokna pisari Security forces Chatakhiba Tongan ba operation anida aina thingkraba lalhoglub KCP Taibangan ba group ki mioi ama yauna mioi ani fare Security force ki kangbu amana ngarang Chatakhiba thiba humba gi thabakta Impal East district ki Khongman John 3 da leiba masagi yumdagi KCP Taibangan ba group ki active cadre ama fabangam ki faraba mioi adudi Kedrimayum Bogendro Singh atopaming Yaifaba amadi Prem chahi nifunithoi Nimfu Mari Police Chagi Fangwa Pau Amagi Matung in the Mioi Asi Impal East Amadi Impal West District Tongan ba Mafam Sing the Leba Dukan Sing Amadi Miam Dagi Sen Kai Tung Kai Tawada Chenaba Misak Amani Mioi Asi Dagi mobile phone Ama Amadi Aadhaar card Ama Fangle Hairi Security Force na ngarang Impal West District New Kaithal Manbi Bazar da Chatakhiba Atopa Operation Amadana Mioi Ama Khulai ga Konana Fabangam Ki Faraba mioi adudi Impal East District ki Sagolmang Mamang Lekaidagi Pukrambam Mani Singh chahi kunga mangani mioi asidagi 9mm life round ama yawba magazine amaga konana Countryman pistol ama fangle hairi Manipur Police ki kangbu amana ngarang Kakching District ki Palel Thong Wang mada Chatakhiba drive amada mioi ani heroin gram ni futaret ka konana fare Faraba mioi ani adudi Technopol District ki More Ward number 3 gi Phai Cham Vang Vitna Part 1 dagi Hidayatullah chahi kunga taret amadi More Ward number 5 dagi Muhammad Islamuddin Khan chahi nimfuga mangani Makhoi ani dagi heroin powder gram nimfu taret rom yawba sub case ahum amadi auto rickshaw ama fagat le hairi Chaliba chahi asigi megi kunda Ukhrul District ta pangthokpa manga suba Siroi Lily Festival hogdokpagi thauramgi pau loba chatluba paumi singi timda Central Force na Gwaltabi gi mafam kharada paumi singna tongba Manipur State Road Transport ki bus ta Manipur State Road Transport haina thariba wahai sing muthatlu haibaga loinana paumi singna mathau taba mathau tawba chatpada apanba kaya thokhan khiba thodok adugi achumba while pu haiduna paumi singna changsilakhiba khongjang asi handokre Gwaltabi ki thodok asigi matangda Thizinnaba semkiba inquiry committee na haukiba jungi tang 16 da inquiry report pikhatpaga loinana mari leinaba recommendation sing pikhraba matung Manipur leingakna mari leinaba department sing amadi security agency singda asigumba thodok asi matungda amuk hana thokhandanaba pauktak pikre haina All Manipur Working Journalists Union Amju Amadi Editors Guild Manipur EGM da khangalakpadagi khongjang asi handokibani Adum oinamak hariba recommendation asi implement tawraktaba taragadi Amju Amadi EGM na democratic oiba khongjang kaya changsin gani hairi loinana handak changsin khiba khongjang asida sagut khiba amadi paumi singi damakta lep khiba CSO singbu Amju Amadi EGM na thagatpa phongdorakli Awang Nongpok State ki Chief Minister Singna pikhatlakpa affidavit Singh kupna naingnaraba matungda Association for Democratic Reforms ADR na thadorakpa report amagi matung inna Arunachal Pradesh ki Chief Minister Pema Khanduna Awang Nongpok State Singhi manungda khwaidagi inak khunba Chief Minister oiri report asigi matung inna chahi nifu mari khakta ngairiba Chief Minister Pema Khandu lupa koti Chahumga kuntrani thoigi asset leiba amadi lupa koti Chamaga marifugi liabilities leiba mioi amani
Amaramda Masagi Chahi Humfutara Humdoi Suraba Mizoram gi Lal Duhomana Awang Nongpoki Chief Minister Singi Marakta Asset Amadi Liability Khwaidagi Nemba Chief Minister Oiri Mahak Supnatagi Lupa Koti Mariga Lak Tara Humdoigi Asset Laiba Amadi Liabilities Oina Lupa Lakun Mathoi Khaktamak Laiba Mioi Amani Amadi ADR report asigi matung ina Nagaland gi Chief Minister Nephew Rayogi Asset na Lupa Koti Nifuga Taruka Lag Marifutara Manga Assam ki Chief Minister Himanta Biswa Sarma Gina Lupa Koti Tara Taret ka Lag Kuntaret Meghalaya ki Chief Minister Conrad K Sangma Gina Lupa Koti Tara Mari Tripura ki Chief Minister Manik Saha Gina Lupa Koti Tara Humdoiga Lag Marifutara Amadi Sikkim ki Chief Minister Prem Singh Tamang Gina Lupa Koti Taruka Lag Humfu Mapani Hairi Iramdam Kanglaipak Aseda Kundaminariba Kangluk Furup Khudingmaki Damakta Kanglaipak Communist Party Taibanganba Group na Hek Safong Kiba Numitagi Kanglaipak Aseda Kundaminariba Kanglai Kunai Asina Ngasi Phauba Mayok Naduna Lagliba Loilam Sashanga Pangkhak Oiraba Namthaduna Thambiraba Miyamna Thengnariba Awaba Jethengsing Asigi Marakta Masa Khaki Khanba Geng Khutpu Kharana Ningtam Lanho Ihogi Damakta Thawai Phauba Thadokpa Pamuba Lektana Thamoi Sengna Honajariba Thabak Tharam Singbu Miyamna Lana Ukhiba Yaba Maongda Mioi Kharaga Loktunaraga Masagi Oizaba Khaktamak Thiduna Masa Khaki Khalaga Lub Asigi Hiram Amatada Mari Leinadana Senkhai Thumkhai Phauba Chathare Haibasi Operation on Eradication of Public Enemy KCP Taibanganba Group na Tizinba Matamda Mayek Sengna Khangba Ngamle Haina Aina Thingkraba Lub Asigi Publicity Secretary Salai Nganba Mitaina Khudek Piduna Thadarakpa Cherol Amada Fongdoragli Cherol Asina Makha Taraduna Haukiba Chahi Kumja Lising Aniga Kunhumdoigi Mei Ahum Lagi Ngasi Phauba Loishinba Ngamdana Kanglai Kunai Asina Mayok Naduna Lakliba Irang Asigi Khudong Chaba Lauraga KCP Taibanganba Group da Yauramba Mioi Khara Yauna Lupki Ayaba Yaudana Lupki Ming Sizinaduna Lengaki Loishang Singh Contractor Singh Mahai Loishang Singh Lalon Itik Tauriba Singh Amadi Atopa Lanai Private Sector Kayadagi Lupki Ayaba Amadi Knowledge Yaudana Yamlaba Sanfam Kaya Khomgat Lamba Geng Khutpu Khara Maming Matha Amadi Leifam Yauna Ahanba Phase Ki Oina Operation on Eradication of Public Enemy KCP Taibanganba Group Miyam da Khangalakli Miyoy Singh Adudi Bisnupur Ward No. 1 Lieutenant Oina Mukesh Atopaming Koba Amadi Khongsang Ngamba Kakching Khunau Thingam Tarung Lekai Dagi Kakching District Ki Commander 2nd Lieutenant Kakching Tabam Rishikesh Atopaming Naucha Amadi Thauna Sarma Amadi Imphal East District Ki Uyumpok Awang Lekai Dagi Private Chandam Ravichandra Atopaming Ibomcha Amadi Thauzalni Hariba Miyoy Ahum Asi Lub Asidagi Michel Oikraba Gain Khutpuni Miyoy Sing Asina Matung Tabada Miyam Dagi Sel Ki Tengbang Ni Balak Pataragadi Miyam na Apamba Maongda Warakpagi Ayaba Adusu Lub na Miyam da Sinare Karigumba Gain Khutpu Sagat Liba Miyoy Ahum Asi Numit Taret Ni Gi Manungda Lub ta Changjarakta Bataragadi Akan Bacharak Piragani Hairi Wangoi Assembly Constitution gi manung chena leiba Yumnam Huidrom Awang Lekai Yumnam Huidrom Kunyai Lekai Amadi Thiam Leisangkhong Lekai Hariba Lekai Ahum Asigi NFSA gi card holder Singh Cheng KZ Suna PB Dre Haida Ngasi Yumnam Huidrom Community Holder Wakat Mifam Chathakre Mifam Asida Sarugyakiba card holder Sagol Sem
Ongbi Ivechana Fongdorakpada NFSA gi card holder paiba lekai ahum asigi card holder singi member mayam punsilaba matungda NFSA gi cheng kg manga pigadaba adubu cheng yeliba agentna cheng kg mari khakpiduna miyam gi chakthung matpi bagi mayokta khongjang asi changsinbani Fangfam thokpa cheng kg suna pibidaba haibasi miyam gi chakthung matpaga chap manai Fangfam thokpa cheng kg suna pibiu Cheng kg suna pibidaba asi yaba ngamloi loinana cheng suna pidriba fauba NFSA na piriba cheng asi lawzakhiroi cheng suna pibidriba asi athuba matamda yengsinbiyu hairaduna leingaki pukning chingsinki Wakhalon manaba apunba wama kangleipakna paringnaina chatharakpa miyamgi luching pural chingsubam oza akabagi photo thetpagi khongjang ngarangsu Imphal East amadi Imphal West punna school taramathoida wamagi president Moirangthem Naukhombana luchingduna changsinkhre ngarang changsinkhiba khongjang aduda Imphal West ki kindergarten Montessori Higher Secondary School Pari Imhom Sindam Sang JJ Montessori School Comprehensive School Heritage Convent, Alpha BCI Memorial Academy, Amadi Imphal East ki Royal Academy of Science, Amadi Heli English School da Oza Akabagi photo khutsinaki. Khongjang asigi manung chana Board of Secondary Education Manipur Boshem gi office tesu Oja Akabagi photo khutsinaki. Narangi khongjang aduda Bosem gi Secretary Jatilan Sarmana wamagi khongjang bu sagat laduna Selgi mateng changna pangbirakibagidamag wamana hainingai leitana thagatwa phongdoragli loinana school khudingmaknasu wamagi khongjangda angamba selgi mateng pangbirakibagidamag thagatwa phongdoragli amadi wamana chahi khudingi pangthoktuna lakpa Manipuri lolna India gi Nipan suba scheduleda chankhiba thoramgi manung channa lamdam sigi aiba sing Masane izaba mamangda amukta ikhidriba sairengi athoi ahen changdamnaba ama pangthokhiba du makok mathang taraba singlakliba August ki tang 23 lakthoklagani hairi Kaurure ekhoina mahausa lairembibu haiba hiramda pangthokhiba saireng changdamnaba adugi ahanba anisuba amadi ahumsuba mana oina mathang sitna lupa lising ahum Lising ani amadi lising amaga loinena sakhangche amadi lengyan fisu khudol tamgani hairi loinena consolation prize ki oina mioi taret amasu khangatuna lupa chawnga ga konana sakhangche amadi lengyan su khudol tamgani haina wamana khanghalagli Haukiba July gi tang 12 da hauduna Kaching District Bar Association Kaching District ke school singda legal awareness program chatharakpagi saruk ama oina ngasi Kaching District ki Green Ground Academy Wangu amadi Wangu Leifam Upper Primary School da ngasi nongmugi oina legal awareness pangthokre awareness program asida the Protection of Children from Sexual Offences Act 2012 amadi Prohibition of Child Marriage Act 2006 ki maramda Kaching District Bar Association Kaching gi executive member singna resource person sing oiduna wangang ki program asi Kaching gi deputy commissioner Rohit Anand gi meeting makhada JEO Kaching ga khutsam naduna Kaching District Bar Association Kaching na sinbani hairi Alumni DM College of Science 1996, 12 and 1999 TDC beds now We Care Foundation Amadi Yaima Eye Hospital ga kutsam naraga Laiching Nongpok Kaching da Leiba Rusana Chalaiba Senior Citizens Home da Ahal Singhi Oiba Free Eye and Medical Camp ama pangthokre Camp aduda thengnarakpa cataract leiba ahal mapan gi manungda ahanba phase ki oina ahal taruk Yaima Eye Hospital da pukhatuna risk yamna nemba khara phaba makhalgi cataract surgery tawduna ahal singi mit ningthina uhanba ngamkhre
मिट के रेटिना का हेना सोक्चुलबा अहल अनिसु अफब डॉक्टर सिंगी मनाक्ता पुदुना मखाताना येंगहनखिगनी हारी लोइनना केम असिदा मिट सोकपा अहल सिंगदा अनोक कयासु लेमना सेंबिदुना येंथोखी Senior Citizens Home da leiriba kana leizadraba ahal singidamak angamba mateng khara pangbiba asigidamak Rushagi Secretary amadi Home asida leiriba ahal singna nungaiba amasung apenba fongdoragli ngasi Library and Information Center Sorada Jamiat Ulama Manipur gi Kakching District ki oiba mifam ama famduna district asigi oina thau pugadabasing khankre Mifam aduda Jamiat Ulama Manipur ki President Alhaz Hazrat Maulana Said Ahmad Kasmi, Jamiat Ulama Manipur ki General Secretary Alhaz Hazrat Maulana Mufti Safiullah Kasmi Amadi, Jamiat Ulama Manipur ki Vice President Alhaz Hazrat Maulana Abdul Haki Kasmi su sarugyaki. Ngasigi mifam aduna Khan kiba Jamiat Ulama Manipur Kakching District ki Thaupuba Singh Adudi, President Oina, Mufti Abdul Mazid Swara, General Secretary Oina, ML Julfikar Alam Sikh Amadi, Treasurer Oina Maulana Nurul Haki Amadi, Vice President Amadi at the Executive Kaya Khanki. Lesilakpada Marubipa Omohana Pizari. Security Forces attack बाद थीबा हुंबगी थौदोक अनीदा आइना थिंख्रबा लालहौलुम केसीपी ताइबंग नानबा ग्रुप की कैडर अमा यावना मियोय अनि फारे ड्रग ट्रैफिकिंग की मायोक्ता चथखिबा ड्राइव अमदा मियोय अनि हेरोइन ग्राम 93 का कोनना कक्चिंग डिस्ट्रिक्ट की मफम अमदगी फागत पंगमख्रे Gualtabida thokiba thodok adu matungda amuk hanna thokhandanaba Manipur leingakna mari leinaba singda pautak pikre haina khangalakpadagi paumi singna changsilamba khongjang adu ngasi handokre Amadi Association for Democratic Reforms के रिपोर्ट की मतुंग इना अरुणाचल प्रदेश की चीफ मिनिस्टर पेमा खंडूना अवांग नोंगपोक लमदमदा ख्वाइदगी इना